पाथोपरा फोन नमदे नद्रा नमदोइने उतोइने जेसु लोइने मैम कईनोमता सेंगदोकचगे रोमारियो ना हुजिक सेंगदोरकपगी वीडियो अमा अनौबा अमा थोलक यूट्यूब दा थागलकपदो अदुदो माना हाइरिबा वाहैजिंगदो अरानबा खरा यावे आई खरा चुमथोरकेना लाइव से थाजरकपने कईनो अहामबदा माना आइजे चेलुरे खंगबदगी कल्पनागा खंगनरगा चेनबनी आई चेलुरे खंगबदगी मा कल्पना कोइरगा चेनबनी हाइबदो अरानबा ओइगनी अहानबा इबानी मांगुबा मतमदा सेनापतिदा मांगुबा मतमदा पुलिसना अखोइसे हप्ता अममुक हेना मांगुबदो अदुई मनुंगदुदा इबा आइगी हिस्ट्री से मोइ फैमिली ना तौरगा लोइना थिगतलम मतुंगदा आइसे चेलुरे खोलुरे जे खंगबदगी पुलिसता फारगा पुरकपा मतमदा इबानीमक वहांग पहोंग हंगबदा आइनासु असेंगबदो हाइ आई चेलुरे खोलुरे नहाना आइना क्लास 10 तंबा मतमदा आइगी इंसिडेंट अमा angang oina phadok na gibani ai adu matamda aduga romario su khange ai chele khole ja dugi matamda nganna khangibani han bai bani thodok thokpa matamda aduga kamain tawge da romario su khange ai su khange aduga moina adu khanga matungda ne ibani se yanaraga amuka paw phaunaraga tawri adui matungda muk ibani se mana चेला से खोले से हाइरे अदुगा माना आई लोब लापदा लेकाय मीना थेंगनाबदगी क्लब की मीना थेंगनाबदगी क्लब की मीना फागिबने इबानी से फाबदगी इबानी से युमदा पाव पीरगा मोय मयुमदा पाव पीरगा आइबो मोय मयुमदा पोगी पुरगा आइबो अमुक नोंगानबगा मुक थिल्ले युमदा मुक थिल्ला कानसिदा कमाइन तौगेदा अदुगी मतुंगदनेबा इबानी से लोय खंगनारा मतुंगदनिको लोय खंगनारा मतुंगदने इबानी ना वारोय पोट पुरीसे अदई अहनमन लोय वारी सनारा मतुंगदा चेप लोयरगा होंगनी खोरकनी हाइनारगा दुमाइना थमगा अदु ओइ तारगदी वारोय पोट पुरगा थमसी मासु नुपी तोपा येंगदनबा आइजु नुपा तोपादा कारतु करन तौदनबा दुमाइना तौरगा हाइनारगा वारोय पोट से पुगिबनेबा इबानीना माना कईदोबैनो सेनापति दा इबानी चेले दुगा कईदोबै रेप केस पानबिदोइनो इबानी यानारगा चेंबनी मामपाना तौरगा सिनबा थौरांग ngaktaनेबा सिसिंगसे अदुगा क्लब की चे चांगजो हजिक आई नाकता लोय लेरी अदो मयामदा उच्चरके असिसे खाथोंग यूथ क्लब ता इगिबा चेने इबानी चेनबा मतमदा सिगी चे से इनरगांदा सोयसांग लौनरा मतुंगदा सुमाइना तौगिबने इबानीना मा मसाना हाइरि जे सिदा लोइना यार इबानी यानारगा इरगा तौगिबा पोटने मा मसाना होजिकता आई चेलुरे हाइबा खंगकांदा कल्पना चेनबनी दुदी अरानबा ओइगनी कैदौबगी माना आई खंगना अदु मतमदा पामद्रगदी मोय इमुंग मनुंगना आई पामदा तारगदी कैदौबगी वारोय पोट पुबिरमिनो कैदौबगी चही अनि अहुम कोइरमिनो पामदा तारगदी मतमदुदा दुम तोकनागिबा याय माना चेन मोय इमुंगना चेनबम लेतबदगी वारी से सेंदोक साजिन तौरगा थागलकपने से मयामदा सेंगदोकपगी आई लाइव से थाजरकपने मोय अहनमनगी सोयसांगसु यावरी सिदा आई कैदौबगी मोय मयुमदा पुरिनो मोइना पामदा तारगदी खुदकता दुम आई खोय पामद्रे नुपीजे हाइरगा दुम लोइसनगिबा याय सी हना मोय अहनगे सोय यावबने अदुनी मयामना हुजिक थागलइदो इसानासु यानिंगदे कैदोबै रेप केस पांदोइनो मोइना आई पामदा तारगदी कैदोबैगी वारोय पो अदुई मतुंगदा कैदोबैगी मुक वारोय पोट पुदोइनो मोइना आई हुजिक कैनोदा लैरे इम्फाल यौरे इम्फालदा यौजराबने आइजो हजे आई वहांग पाहोंग अमते चथाबा लैत्रे अखोइजो सिदा लेकाय क्लब इबुंग मयाम का मेरा पाइबी मयाम का मीटिंग हाइदि मोइनसु लेकाय आइगिसु लेकाय पानबनिना आई लेकाय से थौदोक थोखिबनिना मोइगसु वारी वतै सानबगी कैनो ngasi se ta aina thengnasu yore sida imphal da ado moigasu wari sanare ado hayengsu makha ta na khoisu chathagi gani
ꯑꯁꯦꯡꯕ ꯋꯥꯗꯤ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔ ꯑꯩꯁꯨ ꯀꯤꯁꯤꯕꯐꯥꯎ ꯀꯤꯁꯜꯂꯛꯇ꯭ꯔꯦ ꯁꯤꯒꯤꯁꯤꯗꯗꯤ ꯃꯣꯏꯅ ꯆꯦꯟꯕꯁꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯔꯟ ꯃꯊꯨꯝ ꯄꯥꯏꯔꯦꯅ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯂꯛꯄꯗꯨꯁꯨ ꯌꯥꯔꯣꯏ ꯃꯣꯏꯅ ꯊꯥꯗꯣꯛꯈꯤꯁꯅꯨ ꯑꯩꯅ ꯂꯨꯞꯇꯨꯗ ꯇꯥꯛꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯣꯏꯗ ꯆꯦ ꯊꯥꯖꯤꯟꯈꯤꯕꯁꯨ ꯂꯩꯇꯦ ꯀꯅꯥꯅ ꯅꯤꯛꯏꯅꯣꯁꯨ ꯈꯪꯗꯦ ꯃꯣꯏ ꯃꯁꯥꯅ ꯅꯨꯄꯥ ꯏꯃꯨꯡꯅ ꯇꯧꯔꯒ ꯇꯧꯍꯜꯂꯤ ꯄꯣꯠꯂꯥ ꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯑꯆꯨꯝꯕ ꯂꯣꯏ ꯍꯥꯏꯗꯣꯛꯀꯅꯤ ꯑꯩ ꯔꯣꯃꯥꯔꯤꯑꯣꯗ ꯂꯩꯒꯦꯁꯨ ꯈꯟꯗ꯭ꯔꯦ ꯑꯁꯤꯅꯦ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯡꯗꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛꯇ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯊꯦꯡꯅꯕꯗꯒꯤ ꯂꯥꯏꯚꯁꯦ ꯊꯥꯗꯣꯔꯛꯄꯅꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯑꯩ ꯀꯩ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈꯤꯕ ꯌꯥꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇ ꯃꯣꯏꯅ ꯑꯩ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯑꯩ ꯑꯁꯣꯏꯕ ꯊꯤꯔꯒ ꯃꯣꯏꯅ ꯆꯥꯟꯁ ꯂꯧꯔꯛꯄꯗꯨꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯃꯣꯏ ꯆꯦꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯃꯥꯁꯨ ꯍꯥꯟꯅ ꯆꯦꯜꯂꯨꯔꯦ ꯈꯪꯉꯦ ꯑꯩꯁꯨ ꯍꯥꯟꯅ ꯁꯣꯏꯔꯨꯔꯦ ꯈꯪꯉꯕꯅꯤ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯑꯩ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯆꯍꯤ 2-3 ꯀꯣꯏꯔꯝꯃꯤꯅꯣꯕ ꯃꯈꯥꯗ ꯌꯥꯎꯔꯤꯁꯤꯅ ꯔꯣꯃꯥꯔꯤꯑꯣꯒꯤ ꯁꯥꯏꯟꯅꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯀ꯭ꯂꯕꯀꯤ ꯆꯦ ꯌꯥꯎꯔꯤ ꯑꯩꯒꯤꯗꯤ ꯁꯤꯗ ꯑꯩ ꯀꯩꯝ ꯀꯤꯗꯦ ꯑꯩꯒꯤꯗꯤ ꯃꯤꯆꯪ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯤꯗ ꯂꯦꯞꯄꯤꯒꯗꯕ ꯑꯩꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯂꯣꯏ ꯂꯦꯞꯄꯤꯔꯤ ꯑꯗꯨꯅ ꯑꯩ ꯁꯨꯛꯀꯤ ꯀꯤꯗꯦ ꯃꯤ ꯃꯌꯥꯝꯅ ꯃꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯑꯩꯁꯦ ꯄ꯭ꯔꯖꯥꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯁꯦ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯦꯕ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯤꯒꯤ ꯁꯥꯏꯟꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯍꯜꯁꯤꯡꯅ ꯇꯧꯕꯅꯦ ꯑꯁꯤꯒꯨꯝꯕ ꯃꯥꯒꯨꯝꯕ ꯃꯍꯤꯛꯁꯤꯗꯤ ꯃꯥꯒꯨꯝꯕ ꯃꯍꯤꯛꯁꯤꯗꯤ ꯐꯖꯅ ꯋꯥꯔꯛꯀꯗꯕꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯆꯔꯛꯏꯁꯦ ꯂꯥꯟꯅ ꯎꯕꯤꯗꯅꯕ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯅ ꯂꯥꯟꯅ ꯎꯕꯒꯤ ꯇꯥꯏꯞꯇ ꯃꯦꯁꯦꯖꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯒ ꯑꯁꯦꯡꯕꯗꯣ ꯁꯦꯡꯗꯣꯛꯆꯔꯛꯄꯅꯦ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯆꯦꯟꯗꯕꯤ ꯐ꯭ꯔꯦꯁ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯤꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗꯒꯤꯁꯨ ꯑꯆꯨꯝꯕꯗꯣ ꯁꯦꯡꯗꯣꯛꯆꯔꯛꯄꯅꯦ ꯃꯌꯥꯝꯅꯁꯨ ꯑꯁꯦꯡꯕꯗꯣ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯖꯁꯇꯣ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅꯁꯨ ꯑꯩꯁꯨ ꯆꯦꯜꯂꯣꯏ ꯑꯩꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯍꯪ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯦ ꯑꯩ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ
ꯑꯩꯒꯤꯗꯤ ꯁꯪꯒꯁꯨ ꯂꯩꯖꯗꯦ ꯕꯦꯛꯑꯞ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯂꯤꯡꯗꯦ ꯃꯣꯏꯗꯧꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯑꯩ ꯀꯩꯝ ꯀꯤꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯧꯁꯜꯂꯛꯑꯗꯤ ꯑꯩꯐꯥꯎ ꯁꯤꯕ ꯀꯤꯁꯜꯂꯛꯇ꯭ꯔꯦ ꯃꯣꯏꯒꯤ ꯂꯨꯞꯅ ꯐꯅꯌꯥꯝ ꯀꯧꯒꯦꯔꯥ ꯀꯧꯔꯣꯏꯔꯥ ꯑꯩꯒꯤ ꯖꯁꯇꯤꯁ ꯐꯪꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯨꯄꯥꯁꯨ ꯍꯥꯠꯇꯣꯛꯑꯣ ꯑꯩꯁꯨ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕ ꯐꯥꯎ ꯉꯝꯃꯕꯅꯦ ꯑꯩ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯗꯨꯒꯤ ꯁꯦꯡꯗꯣꯔꯛꯀꯦꯅ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯦ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯦꯅ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯛꯄꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄꯗꯁꯨ ꯊꯣꯛꯇꯅꯕꯅ ꯎꯔꯦ ꯃꯌꯥꯝꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯣ ꯖꯁꯇꯤꯁ ꯐꯪꯅꯕ ꯑꯇꯣꯞꯄ ꯏꯆꯦ ꯏꯆꯟꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕꯁꯦ ꯑꯩꯗꯧꯅ ꯊꯣꯛꯇꯅꯕ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐ ꯂꯣꯏ ꯂꯩꯔꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯒꯦꯔꯥ ꯑꯩ ꯆꯦꯜꯂꯦ ꯈꯪꯕꯗꯒꯤ ꯅꯨꯄꯤ ꯀꯜꯄꯅꯥꯒ ꯀꯣꯏꯅꯔꯒ ꯆꯦꯟꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯒꯦꯔꯥ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯑꯩ ꯆꯦꯜꯂꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯏꯕꯥꯅꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯕꯒꯤ ꯂꯣꯏꯅ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯔꯦꯀꯣꯔꯠ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯣꯜꯐꯥꯎ ꯇꯧꯔꯛꯇꯦ ꯃꯣꯏꯒꯤ ꯍꯣꯏꯅꯦ ꯃꯥꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯐꯔꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩꯗ ꯃꯣꯏꯅ ꯑꯍꯟ ꯊꯥꯔꯛꯑꯒ ꯑꯩꯈꯣꯏ ꯆꯥꯗꯣ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯀꯩꯅꯣ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯁꯨ ꯍꯥꯏꯔꯛꯇꯦ ꯃꯣꯏꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯥꯏꯐ ꯊꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯥꯏꯐ ꯊꯥꯔꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯗꯞ ꯇꯧꯔꯒ ꯀꯤꯍꯟꯈꯤ ꯃꯦꯁꯦꯖꯇꯨꯗꯤ ꯃꯥꯅ ꯑꯩ ꯂꯥꯏꯐ ꯊꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯥꯅ ꯂꯣꯏ ꯗꯤꯂꯤꯠ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯂꯧꯔꯒ ꯊꯝꯃꯤ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯃꯥꯅ ꯅꯪꯅ ꯂꯥꯏꯐ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯑꯋꯥꯕ ꯇꯥꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯟꯅꯒꯤꯗꯧꯅ ꯅꯪ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯀꯤꯗꯕꯅꯤꯅ ꯑꯩꯅ ꯂꯥꯏꯐꯇꯣ ꯊꯥꯒꯦꯅ ꯊꯥꯔꯛꯄꯅꯦ ꯑꯩꯅ ꯂꯥꯏꯐ ꯊꯥꯕ ꯃꯅꯨꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯍꯥꯟꯕ ꯍꯧꯔꯛꯄꯩꯗ ꯆꯞꯄꯤꯗꯣ ꯃꯥꯅ ꯑꯅꯤꯔꯛ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯥꯏꯗꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯍꯦꯛ ꯂꯥꯏꯐꯇꯣ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯥꯅ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯂꯣꯏ ꯄꯤ ꯂꯩꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯄꯩꯁꯥꯅꯒ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯦꯁꯦꯖꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯞ ꯇꯧꯔꯒ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨꯁꯨ ꯃꯥꯅ ꯂꯣꯏ ꯗꯤꯂꯤꯠ ꯇꯧꯔ ꯂꯩꯔꯝꯃꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯆꯤꯟꯐꯝ ꯂꯩꯇꯕꯒꯤ ꯑꯩꯒꯤ ꯏꯔꯥꯟ ꯊꯤꯔꯒ ꯑꯩꯕꯨ ꯅꯝꯗꯅ ꯂꯥꯟꯍꯟꯕꯒꯤ ꯀꯩꯅꯣꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯔꯒꯅꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯛꯏ ꯃꯌꯥꯝꯁꯦ ꯑꯩ ꯅꯨꯄꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯩꯅ ꯃꯥ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯁꯨꯛꯇꯥꯛ ꯇꯥꯛꯑꯝꯗꯦꯕ ꯑꯩꯅ ꯃꯥꯁꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯆꯦꯟꯕꯅꯦ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯆꯦꯜꯂ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯩꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯔꯒ ꯇꯨꯝꯃꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯅꯣ ꯍꯣꯏ ꯅꯣꯡ ꯅꯤꯅꯤꯃꯨꯛꯇꯤ ꯃꯥꯅ
ꯐꯣꯟꯁꯦ ꯑꯩ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯏꯁꯤꯡ ꯆꯪꯉꯦ ꯁꯦꯝꯗꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦ ꯍꯥꯏꯔꯒ ꯑꯗꯨ ꯃꯔꯛꯇꯨꯗꯤ ꯏꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯈꯔ ꯂꯠꯈ꯭ꯔꯦꯕ ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯅꯨꯄꯤ ꯆꯦꯜꯂꯦ ꯐꯥꯔꯝꯗ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯑꯩ ꯄꯥꯎ ꯐꯥꯎꯅꯈꯤꯅꯦꯕ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯂꯨꯞꯅ ꯊꯥꯗꯣꯔꯛꯏꯗꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯝꯇ ꯂꯥꯛꯇꯦ ꯑꯩꯅ ꯆꯦ ꯊꯥꯈꯤꯕꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯀꯧꯔꯛꯄꯒꯤ ꯀꯣꯜ ꯑꯝꯇ ꯂꯥꯛꯇꯦ ꯍꯣꯏ ꯑꯍꯥꯟꯕꯗꯕꯨꯗꯤ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯣꯏꯗ ꯑꯩꯅ ꯆꯦꯁꯦ ꯊꯥꯖꯤꯟꯈꯤꯗꯕꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯃꯣꯏꯅ ꯑꯗꯨꯝ ꯁꯝꯊꯔꯒ ꯁꯤ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯃꯥ ꯔꯣꯁꯀꯤ ꯋꯥꯍꯪ ꯄꯥꯎ ꯍꯪꯉꯦ ꯈꯣꯠꯂꯦ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯀꯥꯏꯅꯒ ꯊꯥꯗꯣꯔꯛꯄꯗꯨꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯣꯛ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯁꯜꯂꯛꯑꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯅꯨꯄꯤ ꯀꯌꯥꯅꯣ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯝꯗꯣꯏꯁꯦ ꯑꯩ ꯖꯤꯔꯤꯗ ꯆꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯊꯥ ꯑꯃꯗꯤ ꯈꯔ ꯍꯦꯜꯂꯛꯑꯦ ꯊꯥ 2ꯒꯤ ꯃꯅꯨꯡꯁꯤꯗꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯏꯕꯥꯅꯤ ꯈꯠꯅ ꯆꯩꯅꯈꯤꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯐꯖꯅ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯝ ꯊꯦꯝꯃꯒ ꯊꯝꯈꯤꯕꯅꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦꯁꯦ ꯈꯪꯉꯝꯗ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯈꯪꯉꯝꯃꯣꯏꯕ ꯑꯩꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯅꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝꯗ ꯑꯩꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯥꯏꯚ ꯊꯥꯔꯛꯑꯒ ꯁꯦꯡꯗꯣꯛꯆꯔꯛꯏꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯝꯇ ꯇꯧꯕꯤꯌꯣ ꯃꯥꯅ ꯑꯩꯕꯨ ꯊꯦꯝꯃꯒ ꯊꯝꯈꯤꯕꯅꯦ ꯁꯨꯃꯥꯏꯅ ꯆꯍꯤ 4 ꯁꯨꯖꯜꯂꯛꯇꯣꯔꯦ ꯏꯕꯥꯅꯤ ꯈꯪꯅꯔꯛꯏꯁꯦ ꯃꯥꯅ ꯑꯩꯕꯨ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯗꯣꯏꯅꯤ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯊꯝꯈꯤꯕꯅꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯂꯥꯛꯄꯁꯤꯗ ꯏꯕꯥꯅꯤ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯦꯝꯃ ꯊꯝꯈꯤꯕꯅꯦ ꯃꯥꯁꯦ ꯃꯦꯇ꯭ꯔꯤꯛꯁꯨ ꯑꯅꯤꯔꯛ ꯍꯟꯖꯤꯜꯂꯦ 3ꯔꯛ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯗꯨꯏ ꯃꯦꯇ꯭ꯔꯤꯛ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦꯕ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯝꯃꯤꯁꯦ ꯃꯥ ꯃꯁꯥꯃꯛꯅꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯃꯥ ꯃꯦꯇ꯭ꯔꯤꯛ 3ꯔꯛ ꯊꯥꯔꯦꯅ ꯏꯕꯥꯅꯤ ꯆꯦꯟꯕꯩ ꯃꯇꯥꯡꯗꯁꯨ ꯃꯥ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯍꯧꯗ꯭ꯔꯦꯅ ꯃꯌꯨꯝꯗꯒꯤ ꯃꯈꯨꯔꯥꯅ ꯐꯨꯕꯗꯒꯤ ꯃꯥꯁꯦ ꯈꯠꯅ ꯆꯩꯅꯔꯒ ꯃꯌꯨꯝꯗꯒꯤ ꯁꯥꯎꯔ ꯊꯣꯛꯂꯛꯑꯒꯅꯦꯕ ꯑꯩꯒ ꯆꯦꯜꯂꯁꯦ ꯈꯣꯠꯂꯁꯦ ꯍꯥꯏꯔꯒ ꯆꯦꯟꯈ꯭ꯔꯤꯗꯣ ꯁꯦꯅꯥꯄꯇꯤꯗ ꯑꯗꯨ ꯁꯦꯡꯗꯣꯔꯛꯀꯦꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯦ ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯖꯔꯒꯦ